ꯃꯁꯥꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯏꯆꯦꯜ ꯅꯥꯏꯅ ꯆꯦꯟꯊꯔꯛꯏ꯫ ꯆꯤꯡꯉꯨ ꯃꯥꯒꯤ ꯊꯧꯁꯤꯅ ꯈꯦꯠꯇꯨꯅ ꯆꯠꯂꯨ ꯌꯥꯗꯕꯅ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯂꯥꯏꯔꯦꯟꯗꯨꯒꯤ ꯂꯥꯏꯕꯛꯇꯨꯗ ꯌꯥꯡꯉꯣꯏ ꯅꯤꯡꯊꯧꯒꯤ ꯇꯥꯖꯤꯟ ꯃꯇꯣꯟ ꯑꯇꯨꯝꯕꯗꯨꯅ ꯏꯃꯨ ꯐꯤꯔꯥꯛ ꯈꯥꯏꯔꯔꯦ꯫ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡ ꯏꯍꯧꯔꯤ꯫ ꯇꯨꯕꯤ ꯂꯥꯏꯔꯦꯟꯗꯨꯅ ꯈꯣꯏꯅꯧ ꯃꯇꯥ ꯌꯦꯡꯅ ꯍꯥꯏꯔꯛꯏ, "ꯈꯣꯏꯅꯧ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯣꯡꯗꯝ ꯊꯤꯕ ꯃꯄꯣꯛ ꯑꯣꯏꯕꯅ ꯏꯊꯥꯡꯂꯦꯟ ꯃꯥꯟꯖ ꯃꯥꯕꯨ ꯀꯥꯏꯅꯔꯦꯗꯣ꯫ ꯄꯤꯕꯨꯛꯅꯨꯡꯒꯤ ꯅꯋꯥ ꯃꯥꯁꯨ ꯀꯣꯟꯐꯪꯗꯔꯦ꯫ ꯏꯁꯥꯕꯤ ꯂꯥꯏꯔꯦꯟ ꯃꯥꯅ ꯂꯥꯛꯂꯒ ꯇꯝꯕꯤꯌꯨ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛꯇꯤ ꯌꯦꯅꯥ ꯃꯅꯥꯅ ꯄꯠꯄꯒꯨꯝ ꯄꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯊꯝꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯗꯨꯅ ꯈꯣꯏꯅꯧ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨ." ꯂꯥꯏꯔꯦꯟ ꯃꯇꯥꯗꯨꯁꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯈꯣꯏꯅꯧ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ꯫ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯍꯦ ꯆꯤꯡꯉꯨ ꯈꯣꯏꯌꯨꯝ ꯅꯣꯡꯗꯝꯕ, ꯇꯨꯐꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ, ꯈꯣꯏꯅꯧ ꯏꯇꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ." ꯑꯁꯤꯕꯒꯤ ꯄꯨꯡꯖꯥ ꯅꯛꯁꯤꯜꯂꯛꯂꯕꯤ ꯂꯥꯏꯔꯦꯟꯗꯨꯅ, "ꯈꯣꯏꯅꯧ, ꯍꯟꯗꯛꯀꯤ ꯃꯄꯣꯛꯇꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯈꯣꯏꯅꯧ ꯅꯇꯥ ꯑꯩꯗꯤ ꯄꯥꯠ ꯏꯀꯣꯟ ꯄꯨꯈ꯭ꯔꯤꯗ ꯄꯨꯟꯅ ꯆꯥꯛꯇꯥꯃꯤꯟꯅꯕꯗꯣ ꯐꯪꯂꯔꯣꯏꯀꯣ꯫ ꯌꯥꯝꯖꯦꯡ ꯂꯥꯏꯕꯛ ꯊꯤꯕꯤ ꯈꯣꯏꯅꯧ ꯅꯇꯥ ꯑꯩꯗꯤ ꯑꯃꯥꯡ ꯌꯥꯏꯊꯣꯡꯀꯨꯝ ꯁꯖꯤꯛ ꯃꯇꯨꯡ ꯏꯟ ꯊꯥꯕ ꯃꯃꯩ ꯋꯥꯏꯗꯧꯔꯦ꯫ ꯈꯣꯏꯅꯧ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯈꯣ꯫ ꯌꯨꯝꯂꯦꯞ ꯆꯥꯔꯂꯤꯡ ꯅꯄꯥꯔꯤ ꯅꯃꯣꯝ ꯄꯣꯛꯇꯨꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯆꯥꯛꯇꯥꯍꯧꯈꯣ꯫ ꯑꯗꯨꯕꯨꯅꯦ ꯈꯣꯏꯅꯧ, ꯏꯉꯥ ꯅꯣꯡꯅ ꯀꯨꯝꯗꯝꯂꯛꯄ, ꯏꯉꯦꯟ ꯅꯣꯡꯅ ꯀꯨꯝꯈꯥꯏꯔꯛꯄ ꯏꯄꯥꯛ ꯏꯌꯥꯏꯗ ꯁꯥꯠꯄꯤ ꯊꯔꯣ ꯊꯝꯕꯥꯜꯅ ꯂꯩꯁꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯈꯣꯏꯅꯧ ꯅꯇꯥ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅꯅꯦ ꯊꯝꯕꯥꯜ ꯑꯃꯠꯇꯗꯤ ꯇꯝꯂꯛꯎꯀꯣ ꯈꯣꯏꯅꯧ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯕꯤ ꯂꯥꯏꯔꯦꯟꯗꯨ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ꯫ ꯃꯤꯠꯁꯅꯥ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯑꯁꯤꯕ ꯂꯥꯏꯔꯦꯟ ꯃꯆꯥꯗꯨ ꯌꯦꯡꯅ ꯈꯣꯏꯅꯧ ꯃꯇꯥ ꯂꯥꯏꯔꯦꯟꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯃꯇꯝꯗꯨꯗ ꯑꯇꯤꯌꯥ ꯄꯨꯝꯕꯗ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯈꯣꯜꯇꯅ ꯅꯤꯜꯂꯛꯂꯦ꯫ ꯅꯣꯡꯊꯥꯡꯁꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯨꯞꯂꯛꯂꯦ꯫ ꯅꯣꯡꯁꯨ ꯖꯝ ꯖꯝ ꯆꯨꯔꯛꯏ꯫ ꯅꯣꯡꯈꯣꯡ ꯐꯨꯏꯅ ꯃꯥꯂꯦꯝ ꯇꯝꯄꯥꯛꯇ ꯍꯩꯊꯔꯦ꯫ ꯂꯥꯏꯔꯦꯟ ꯈꯣꯏꯅꯧ ꯃꯇꯥꯅ ꯀꯞ ꯂꯥꯎꯗꯨꯅ ꯅꯣꯡꯊꯧ ꯁꯨꯔꯥꯔꯦꯟꯕꯨ ꯌꯦꯡꯅ ꯃꯉꯛꯇꯨꯅ ꯊꯥꯡꯒꯠꯂꯒ ꯃꯤꯠꯂꯨꯗꯨꯅ ꯄꯤꯒꯤ ꯏꯆꯦꯜ ꯅꯥꯏꯅ ꯍꯥꯏꯔꯛꯏ, "ꯍꯥ ꯑꯋꯥꯡ ꯄꯥꯈꯪ ꯌꯣꯏꯔꯦꯟꯕ, ꯀꯁꯥ ꯅꯣꯡꯊꯧ ꯁꯨꯔꯥꯔꯦꯟ, ꯋꯥꯡꯕ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕ, ꯈꯥꯛꯄ ꯅꯤꯡꯊꯧ ꯄꯥꯟꯖꯨꯝꯕ, ꯀꯁꯥ ꯄꯥꯎꯇꯥꯛ ꯍꯩꯕ ꯈꯣꯏꯅꯧ ꯏꯇꯥ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯒꯗꯣꯏ ꯁꯔꯨꯛ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯂꯥꯏꯅꯤꯡꯊꯧ꯫ ꯇꯥꯏꯕꯪꯄꯥꯟꯗ ꯅꯪꯅ ꯁꯦꯝꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯩꯈꯣꯏꯁꯨꯅꯦ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯡꯊꯥ ꯅꯥꯋꯏꯅ ꯀꯞꯂꯦ꯫ ꯅꯣꯡꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯈꯩ ꯆꯨꯏ꯫ ꯑꯁꯨꯝꯅ ꯆꯨꯕꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯕ ꯂꯥꯏꯔꯦꯟꯗꯨꯗꯤ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯊꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯂꯥꯏꯅꯤꯡꯊꯧ ꯌꯥꯡꯒꯣꯏ ꯅꯤꯡꯊꯧ ꯃꯥꯅ ꯈꯪꯀꯣꯟ ꯅꯣꯡꯂꯩꯒꯨꯝ ꯐꯨꯖꯤꯟꯈꯤꯗꯨꯅ ꯅꯋꯥ ꯀꯣꯔꯤꯛ ꯐꯥꯕꯅ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯅꯥꯛ ꯆꯪꯗ꯭ꯔꯤꯉꯩ ꯁꯥꯃꯨ ꯃꯈ꯭ꯋꯥꯡꯗꯨ ꯀꯣꯟꯅ ꯐꯥꯔꯦ꯫ ꯍꯧꯃꯨꯛꯅ ꯂꯦꯡꯐꯥꯏꯆꯟ ꯃꯣꯡꯕ ꯇꯥꯖꯤꯟ ꯈꯨꯔꯧ ꯌꯦꯠꯅꯔꯦ ꯂꯥꯡꯅꯔꯦ꯫ ꯃꯥꯂꯦꯝ ꯏꯐꯨꯜꯍꯧ ꯄꯥꯏꯃ ꯅꯤꯡꯁꯥ ꯊꯥꯄꯦꯠꯅ ꯊꯧꯗꯨ ꯅꯨꯡꯒꯨꯝ ꯅꯨꯡꯉꯥꯏ ꯍꯨꯟꯒꯨꯝ ꯁꯥꯃꯨ ꯈꯨꯇꯨꯝꯅ ꯊꯥꯅꯔꯦ꯫ ꯅꯋꯥ ꯈꯣꯔꯤꯛ ꯐꯥꯕ ꯃꯥꯗꯤ ꯌꯥꯡꯉꯣꯏ ꯅꯤꯡꯊꯧ ꯃꯥꯕꯨ ꯁꯥꯃꯨ ꯂꯩꯃꯥꯏꯗ ꯏꯟꯊꯔꯦ꯫ ꯅꯋꯥ ꯃꯥꯒꯤ ꯁꯥꯃꯨ ꯄꯥꯡꯒꯜ ꯈꯪꯕꯒꯤ ꯄꯥꯏꯃꯈꯩꯅ ꯉꯛꯂꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯌꯥꯡꯒꯣꯏ ꯃꯥꯅ ꯅꯋꯥꯁꯤꯕꯨ ꯀꯔꯝꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯁꯥꯏꯑꯣꯅꯣ ꯍꯥꯏꯅ ꯆꯦꯡꯂꯧ ꯃꯤꯊꯤꯠꯂꯤꯉꯩꯗ ꯅꯋꯥ ꯀꯣꯔꯤꯛ ꯐꯥꯕ ꯃꯥꯗꯤ ꯀꯥꯡꯖꯩ ꯀꯥꯡꯍꯨ ꯂꯦꯡꯗꯊꯣꯡ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯥꯁꯨ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯑꯁꯤꯕꯒꯤ ꯂꯥꯏꯑꯣꯟ ꯂꯥꯏꯔꯤ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯅꯋꯥꯒꯤ ꯃꯁꯛ ꯑꯣꯏꯕꯗꯨ ꯃꯄꯨ ꯃꯥꯕꯨ ꯀꯣꯔꯧꯊꯛꯇꯒꯤ ꯈꯣꯡꯒꯨꯝꯂꯛꯂꯦ ꯈꯪꯕꯗꯒꯤ ꯆꯦꯡꯂꯧ ꯁꯛꯊꯤꯒꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗꯒꯤ ꯈꯣꯡꯗꯣꯏꯔꯛꯄ ꯋꯥꯡꯂꯦꯟꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟꯒꯤ ꯃꯄꯥꯔꯤ ꯅꯋꯥ ꯀꯣꯔꯤꯛ ꯐꯥꯕ ꯁꯛꯆꯥꯅꯩ꯫ ꯁꯣꯝꯗꯅ ꯂꯥꯏꯅꯤꯡꯊꯧ ꯌꯥꯡꯒꯣꯏ ꯃꯥꯅ ꯅꯋꯥ ꯑꯉꯥꯡꯁꯤ ꯇꯤꯃꯨ ꯂꯥꯏꯃꯨꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯎꯟꯕꯤꯅꯨꯡꯗ ꯅꯤꯡꯂꯛꯄꯗꯒꯤ ꯇꯥꯡꯖ ꯃꯃꯤꯠ ꯑꯅꯤꯅ ꯎꯏꯅ ꯄꯥꯏꯃ ꯍꯤꯔꯤ ꯀꯣꯟꯅ ꯌꯦꯡꯕꯗ ꯅꯋꯥ ꯑꯉꯥꯡ ꯃꯥꯗꯤ ꯁꯂꯥꯏꯔꯦꯟꯒꯤ ꯃꯄꯥꯔꯤ ꯅꯋꯥ ꯀꯣꯔꯤꯛ ꯐꯥꯕ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯕ ꯁꯅꯥꯃꯍꯤꯒꯤ ꯁꯥꯏꯑꯣꯟ ꯂꯥꯡꯑꯣꯟꯅꯤ ꯈꯪꯂꯦ꯫ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯁꯂꯥꯏꯔꯦꯟꯒꯤ ꯃꯄꯥꯔꯤꯅꯤ ꯈꯪꯂꯕꯗ ꯌꯥꯡꯒꯣꯏ ꯅꯤꯡꯊꯧ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯈ꯭ꯔꯦ꯫ ꯈꯥꯝꯕꯤ ꯃꯩꯁꯥꯒꯨꯝ ꯑꯣꯟꯅ ꯊꯣꯏꯅ ꯆꯥꯛꯂꯝꯕꯗꯨ ꯂꯥꯏꯖ ꯏꯁꯤꯡꯒꯨꯝ ꯏꯪꯊꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯌꯥꯡꯒꯣꯏ ꯅꯤꯡꯊꯧ ꯃꯊꯟꯅꯇ ꯏꯀꯥꯏꯕ ꯐꯥꯎꯏ ꯈꯟꯊꯔꯨꯕꯗ꯫
ꯑꯩꯅ ꯀꯟꯊꯤ ꯊꯣꯛꯈꯩ ꯁꯥꯎꯔꯨꯔꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯇꯥꯏꯑꯣꯟꯅꯔꯝꯂꯦ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯅ ꯄꯥꯏꯃ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯝꯖꯥꯎ ꯈꯣꯟꯅ ꯃꯩ ꯆꯥꯛꯈꯤꯕꯅ ꯅꯋꯥ ꯃꯥꯕꯨ ꯆꯦꯡꯂꯧ ꯁꯛꯈꯪꯂꯨꯗ꯭ꯔꯦꯀꯣ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯑꯁꯤ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯇꯥꯡꯖ ꯃꯥꯏꯊꯣꯡ ꯂꯨꯛꯊꯅ ꯆꯠꯈꯤ ꯂꯥꯏꯅꯤꯡꯊꯧ ꯃꯄꯨ ꯊꯤꯕ ꯄꯨꯊꯤꯕ ꯈꯨꯔꯥꯏ ꯈꯨꯟꯐꯝꯂꯦꯟꯗ ꯈꯨꯟꯕꯥꯟ ꯂꯩꯄꯥꯟꯗꯨꯅ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯃꯁꯥꯏꯀꯣꯟ ꯅꯋꯥ ꯀꯣꯔꯤ ꯐꯥꯕꯅ ꯃꯁꯥꯏꯀꯣꯟꯗ ꯆꯪꯗꯨꯅ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯕ ꯀꯣꯛꯅꯕ ꯑꯋꯥ ꯄꯣꯊꯥꯏꯗꯣ ꯑꯁꯨꯝꯅ ꯅꯍꯥꯜ ꯅꯣꯡꯒꯤ ꯋꯥꯔꯤꯕꯨ ꯃꯃꯤꯠꯇ ꯎꯕꯗꯨꯗ ꯊꯔꯣꯗꯨ ꯏꯉꯥ ꯅꯣꯡꯈꯣꯡ ꯈꯣꯡꯕꯒꯨꯝ ꯍꯧꯅ ꯍꯧꯅ ꯀꯞꯂꯛꯂꯦ ꯊꯔꯣꯅ ꯊꯥꯃꯝꯕ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯡꯁꯤꯠꯅ ꯃꯐꯦꯡ ꯂꯥꯡꯅ ꯁꯤꯠꯄ ꯃꯔꯛꯇꯨꯗ ꯊꯔꯣꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄ ꯇꯥꯔꯒ ꯂꯩꯁꯥꯡ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯏ ꯃꯔꯝ ꯍꯪꯕꯁꯨ ꯌꯥꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯃꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯁꯥꯗꯨ ꯂꯥꯏ ꯇꯣꯡꯕꯗꯧꯅ ꯍꯥꯏꯐꯦꯠ ꯅꯤꯛꯂꯒ ꯂꯩ ꯃꯃꯤꯠꯇꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯤ ꯁꯤꯟꯊꯩ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯔꯣꯒꯤ ꯅꯥꯞꯄꯗ ꯍꯥꯏꯔꯛꯂꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯏꯃꯤꯠ ꯏꯊꯧ ꯊꯧꯈꯩ ꯅꯪꯒꯤ ꯑꯐꯕꯗꯨ ꯃꯥꯡꯍꯜꯂꯒ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯕ ꯐꯠꯇꯕ ꯃꯍꯩ ꯂꯣꯛꯇꯦ ꯊꯧꯔꯥꯡꯂꯤꯕ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕꯗ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨ ꯁꯥꯃꯨ ꯃꯥꯏ ꯄꯥꯛꯂꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯠꯇꯕ ꯁꯤꯂꯝ ꯁꯤꯟꯊꯥ ꯄꯥꯡꯒꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕꯗ ꯅꯥꯗꯣꯝ ꯌꯥꯏꯕꯤ ꯃꯥꯡꯒꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯍꯥꯏꯔꯝꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯈꯣꯟꯖꯦꯜꯁꯤꯁꯨ ꯂꯩꯔꯥꯡ ꯂꯩꯅꯝꯒꯨꯝ ꯇꯤꯟꯈꯤ ꯊꯔꯣꯁꯨ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯊꯣꯔꯛꯏ ꯇꯨꯃꯤꯟ ꯂꯩꯕꯤ ꯂꯩꯁꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯁꯥꯡ ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯔꯅꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯝꯂꯣꯏꯗꯧꯔꯤ ꯂꯩꯁꯥꯡ ꯅꯪ ꯏꯆꯦꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩ ꯂꯥꯏꯔꯦꯟ ꯃꯀꯨ ꯌꯥꯎꯕꯗꯣ ꯄꯥꯝꯖꯗ꯭ꯔꯦ ꯏꯆꯦꯅ ꯑꯁꯤ ꯍꯥꯏ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯔꯣꯏꯁꯤ ꯂꯩꯁꯥꯡ ꯊꯃꯝꯕ ꯑꯍꯤꯡꯗꯨꯗ ꯊꯔꯣꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯍꯤꯡꯗꯨ ꯑꯗꯨꯝꯅ ꯍꯧꯈꯤ ꯂꯩꯁꯥꯡꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯔꯣꯒ ꯎꯅꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯦꯞ ꯇꯥꯟꯈꯠꯂꯛꯏ ꯑꯄꯥꯝꯕꯩꯅ ꯆꯥꯛꯄ ꯍꯦꯜꯂꯛꯏ ꯄꯨꯛꯅꯤꯡꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯀꯅꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯥꯏꯔꯦꯟ ꯌꯥꯎꯕ ꯃꯀꯨꯗꯨ ꯐꯪꯒꯗꯣꯏꯅꯣ ꯈꯟꯕꯗ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯦ ꯃꯇꯝ ꯑꯍꯨꯝꯃꯛꯇꯗ ꯃꯁꯥꯗ ꯑꯍꯦꯟꯕ ꯂꯥꯏꯃꯤꯠ ꯊꯧꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡꯁꯤꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯦ ꯃꯇꯝꯒꯤ ꯄꯨꯡꯖꯥꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯂꯝꯇꯥ ꯍꯥꯏꯕ ꯊꯥꯗꯨꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯂꯩꯁꯥꯡ ꯆꯥꯛ ꯊꯣꯡꯂꯕ ꯃꯇꯨꯡ ꯂꯨꯈꯥꯛ ꯆꯒꯨꯝ ꯏꯆꯥꯏ ꯆꯥꯏ ꯆꯥꯛꯈꯨꯃꯥꯡꯗ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯗꯨꯅ ꯐꯝꯂꯒ ꯂꯩ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯃꯁꯤꯡ ꯍꯧꯈꯤꯕꯁꯤꯡꯗꯨ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯏ ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯜ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯂꯝꯇꯥ ꯍꯥꯏꯕ ꯊꯥꯁꯤꯗꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯐꯤꯖꯤ ꯄꯥꯏꯔꯒ ꯌꯥꯟꯒꯅꯤ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯎꯔꯣꯡ ꯈꯤꯟꯕꯒꯨꯝ ꯈꯤꯜꯂꯤ ꯆꯥꯛꯈꯨꯝꯃꯥꯡꯗꯨꯗ ꯂꯨꯈꯥꯛ ꯆꯒꯨꯝ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗ ꯇꯨꯝꯂꯦ ꯇꯨꯝꯐꯝ ꯈꯪꯗ ꯑꯁꯨꯝꯅ ꯂꯦꯜꯂꯛꯄ ꯂꯩꯁꯥꯡ ꯅꯨꯃꯤꯠꯁꯤꯡꯒꯨꯝ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯃꯤꯠ ꯑꯅꯤꯗꯨꯅ ꯆꯥꯏꯔꯤꯕ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨꯗ ꯌꯦꯡꯂꯒ ꯃꯤꯇꯥ ꯈꯝꯗꯥꯕꯤꯗꯧꯅ ꯂꯩ ꯃꯔꯣꯜ ꯑꯃꯅ ꯅꯨꯡꯂꯣꯟꯗ ꯂꯣꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯏꯅꯨꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯇꯧꯅꯤ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯩ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯀꯅꯤ ꯑꯗꯨꯗ ꯇꯥꯡꯖꯐꯝ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯂꯩꯁꯥꯡ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯟ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯃꯗꯣꯝ ꯃꯤꯅ ꯀꯤꯅꯕ ꯆꯠꯄꯗ ꯇꯟꯕ ꯐꯥꯎꯕ ꯅꯨꯃꯤꯠꯅ ꯇꯥꯗ꯭ꯔꯤꯉꯩ ꯃꯄꯥꯗꯨꯗ ꯂꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯂꯝꯁꯤ ꯁꯤꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯁꯤꯡꯉꯝꯗꯅ ꯁꯤꯕ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯇꯨꯡꯅꯐꯝꯁꯨ ꯑꯣꯏꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯗꯨ ꯇꯝꯅ ꯂꯥꯛꯏ ꯆꯔꯩ ꯐꯤꯃꯨꯅ ꯈꯥꯎꯋꯅꯔꯒ ꯂꯝꯇꯥꯒꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯐꯕ ꯂꯩꯔꯗꯤ ꯐꯠꯇꯕ ꯂꯩ ꯐꯠꯇꯕꯗꯤ ꯃꯁꯥ ꯃꯔꯦꯟ ꯐꯟꯗꯣꯛꯇꯨꯅ ꯂꯩꯇꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯐꯠꯇꯕꯁꯨ ꯂꯩꯒꯅꯤ
ꯑꯐꯕꯅ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯩꯇ꯭ꯔꯁꯨ ꯐꯠꯇꯕꯅꯗꯤ ꯑꯩꯒꯤ ꯏꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯐꯠꯇꯕ ꯂꯩꯒꯅꯤ ꯂꯥꯏ ꯂꯩꯔꯕꯗꯤ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯂꯩꯒꯅꯤ ꯑꯩ ꯃꯐꯝꯗꯨ ꯇꯥꯅ ꯆꯠꯀꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯗꯨꯗ ꯍꯥꯏꯖꯒꯅꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯝꯕꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯃꯤꯅ ꯃꯄꯥ ꯂꯥꯟꯕ ꯆꯠꯄ ꯀꯤꯅꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯄ ꯇꯥꯏꯕꯪ ꯃꯤꯅ ꯐꯥꯎꯕ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯂꯩꯁꯥꯡ ꯂꯃꯥꯡ ꯑꯁꯤꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯃꯄꯥꯁꯤꯗ ꯂꯦꯞꯂꯒ ꯂꯩ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯤꯒꯤ ꯃꯁꯥꯁꯤꯗꯅ ꯂꯣꯏꯕꯤ ꯍꯦꯟꯕ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯐꯩꯔꯥꯊꯛꯇ ꯇꯣꯡꯗꯨꯅ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯂꯥꯛꯇꯨꯅ ꯈꯣꯡꯏ ꯊꯛꯇꯁꯨ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯆꯦꯛꯂꯥꯁꯤꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯂꯩꯁꯥꯡ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯏ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯩꯃꯨ ꯐꯠꯇꯕ ꯂꯥꯏ ꯃꯔꯛꯇ ꯇꯤꯟꯗꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯤꯠꯂꯨ ꯑꯔꯨꯕꯤ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯁꯥꯡ ꯃꯇꯦꯡ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯅꯥꯞꯄꯗ ꯁꯤꯡꯖꯥ ꯌꯩꯔꯤ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯃꯄꯥꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯂꯌꯥꯝꯂꯛꯇ ꯇꯤꯟꯗꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯃ ꯑꯀꯣꯏꯕꯗꯨꯗ ꯃꯊꯤ ꯐꯣꯡꯂꯛꯂꯦ ꯅꯝꯊꯤꯔꯕ ꯍꯤꯡꯒꯥꯏ ꯃꯅꯝꯅ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯥꯡ ꯂꯩꯅꯝꯒꯨꯝ ꯁꯥꯊꯣꯔꯛꯂꯤ ꯎꯁꯥꯗ ꯇꯣꯡꯂꯝꯕ ꯂꯣꯏꯕꯤ ꯍꯦꯟꯕ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯀꯧꯕꯤ ꯆꯦꯛꯂꯥ ꯑꯃꯗꯤ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥꯁꯤꯡꯗꯨ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯛꯇꯨꯅ ꯈꯣꯡꯂꯝꯂꯒ ꯃꯥꯏꯀꯩ ꯑꯇꯝꯕꯗ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯧꯕꯨꯛ ꯃꯌꯥꯒ ꯑꯗꯨꯃꯛ ꯅꯛꯅꯕ ꯂꯝꯍꯥꯡ ꯑꯃꯗꯤ ꯑꯣꯏ ꯃꯐꯝ ꯑꯗꯨ ꯂꯧꯕꯨꯛꯂꯣꯝ ꯊꯪꯕ ꯑꯗꯣꯝꯗꯒꯤ ꯈꯣꯡꯀꯥꯞ ꯆꯥꯎꯅ ꯋꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯒꯤ ꯁꯥꯃꯦꯟ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ ꯐꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯩꯈꯤꯕꯅ ꯂꯩꯁꯥꯡ ꯇꯨꯃꯤꯟ ꯃꯅꯥꯗꯨ ꯊꯥꯡꯒꯠꯂꯒ ꯂꯩ ꯑꯁꯨꯝꯅ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯂꯤꯉꯩ ꯃꯈꯣꯡ ꯋꯥꯡꯅ ꯊꯥꯡꯂꯗꯨꯅ ꯆꯞꯋꯥꯡ ꯋꯥꯡꯕ ꯂꯥꯏꯃꯨ ꯅꯨꯄꯥ ꯑꯃꯈꯛ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯃꯄꯥꯗꯨ ꯌꯧꯔꯛꯂꯒ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯦ ꯂꯩꯃꯨꯗꯨꯅ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯂꯩꯁꯥꯡꯁꯨ ꯆꯞꯋꯥꯡ ꯋꯥꯡꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯨꯕ ꯃꯝꯁꯤꯜꯂꯝꯕ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯃꯨꯕ ꯂꯩꯆꯤꯟꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯛꯈ꯭ꯔꯒ ꯊꯥꯕꯜ ꯑꯣꯏꯅ ꯊꯣꯔꯛꯂꯦ ꯊꯥꯕꯜꯗꯨꯗ ꯎꯔꯦ ꯆꯋꯥꯡ ꯋꯥꯡꯕ ꯃꯃꯥꯏꯗꯨꯅ ꯐꯧ ꯐꯧꯕ ꯌꯥꯕ ꯐꯧꯔꯥꯗꯧꯅ ꯄꯥꯛꯄ ꯃꯃꯥꯏ ꯄꯥꯟꯕ ꯃꯈꯣꯡꯗ ꯂꯩꯕꯥꯛꯇ ꯇꯥꯗꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯕꯗꯨꯗꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕꯗꯧꯅ ꯐꯥꯎꯏ ꯂꯩꯁꯥꯡ ꯂꯦꯞꯂꯝꯕꯗꯒꯤ ꯈꯨꯔꯨ ꯈꯨꯟꯗ ꯀꯨꯟꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯅ ꯑꯩꯒꯤ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯑꯣꯏꯌꯨ ꯄꯨꯟꯁꯤ ꯍꯤꯃꯥꯏ ꯆꯨꯝꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯅꯐꯝꯗ ꯁꯤꯟꯅꯔꯒꯦ ꯂꯩꯁꯥꯡꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯐꯧꯔꯥ ꯃꯃꯥꯏ ꯄꯥꯟꯕ ꯂꯥꯏ ꯑꯗꯨ ꯑꯄꯦꯟꯕ ꯄꯣꯛꯏ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯩꯁꯥꯡꯕꯨ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ ꯋꯥꯡꯅ ꯆꯥꯎꯅ ꯂꯦꯞꯂꯝꯕꯗꯒꯤ ꯌꯥꯡꯀꯣꯛ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯥꯡꯑꯣꯟꯈ꯭ꯔꯦ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯃꯄꯥꯗꯨꯗ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩ ꯌꯥꯡꯀꯣꯛꯇꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯗꯨꯅ ꯌꯥꯡꯀꯣꯛ ꯑꯣꯏꯅ ꯑꯣꯟꯕꯅꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯈꯨꯠꯇ ꯌꯥꯡꯀꯣꯛꯇꯨ ꯄꯥꯏ ꯃꯌꯨꯝꯗ ꯂꯥꯛꯏ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯒꯤ ꯍꯧꯅ ꯂꯩꯁꯥꯡ ꯃꯤꯅ ꯎꯔꯣꯏꯗꯕ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯂꯣꯏꯗꯕ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯌꯥꯡꯀꯣꯛꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯇꯠꯅꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯇꯤꯟꯖꯥ ꯂꯩꯆꯥ ꯐꯠꯇꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯝꯊꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯑꯍꯤꯡ ꯏꯆꯤꯛ ꯈꯨꯟꯕ ꯃꯇꯝꯗ ꯆꯔꯩ ꯐꯤꯉꯧ ꯁꯦꯠ ꯀꯣꯛꯇꯅ ꯀꯣꯛꯆꯦꯠ ꯈ꯭ꯋꯥꯡꯗꯅ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛ ꯌꯦꯟꯊꯧ ꯍꯧꯕ ꯃꯈꯣꯡ ꯑꯗꯣꯝꯗ ꯈꯨꯠꯇ ꯌꯥꯡꯀꯣꯛꯇꯨ ꯄꯥꯏꯔꯒ ꯈꯩ ꯈꯩꯗꯨꯅ ꯁꯥꯟꯅꯩ ꯑꯃꯨꯛꯅ ꯌꯥꯡꯀꯣꯛꯇꯨ ꯀꯣꯛꯊꯣꯡ ꯅꯥꯔꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯌꯦꯟꯊꯧ ꯃꯈꯣꯡꯗꯨꯗ ꯑꯉꯥꯎꯕꯤꯗꯧꯅ ꯃꯊꯟꯇ ꯈꯤꯈꯤ ꯅꯣꯛꯏ ꯃꯤꯒꯤ ꯐꯠꯇꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯟꯕ ꯍꯩꯔꯛꯏ ꯌꯥꯡꯀꯣꯛꯇꯨ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯐꯠꯇꯕ ꯂꯥꯏꯃꯨꯗꯨꯒꯤ ꯃꯤꯔꯦꯟꯗꯤ ꯌꯥꯡꯀꯣꯛꯅꯤ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯕ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯌꯥꯡꯀꯣꯛꯁꯤ ꯄꯥꯏꯔꯒ ꯇꯠꯅꯕ ꯅꯨꯃꯤꯠ ꯊꯕꯥꯟꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯁꯥꯟꯅꯔꯛꯄ ꯊꯥꯕꯨꯝ ꯑꯃꯗꯒꯤ ꯊꯥꯕꯨꯝ ꯑꯃ ꯂꯦꯞꯅꯥꯏꯗꯕ ꯃꯇꯝ ꯃꯥꯒꯤ ꯏꯆꯦꯜꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯔꯧ ꯆꯥꯎꯕ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯂꯩꯁꯥꯡ ꯍꯥꯏꯗꯨ ꯑꯣꯏꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯑꯔꯣꯟꯕꯗꯤ ꯈꯪꯗꯦ ꯄꯨꯟꯁꯤ ꯇꯥꯡꯀꯛꯅ ꯃꯤꯌꯩ ꯆꯦꯜꯂꯛꯄ ꯇꯥꯟꯐꯝ ꯑꯗꯨꯗꯅꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯅꯕ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯇꯥꯟꯅꯕ ꯃꯤꯒꯤ ꯃꯤꯔꯦꯜ ꯆꯤꯡꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯤꯡꯕ ꯇꯝꯂꯛꯏ ꯍꯨꯔꯥꯟꯕꯤꯗꯧꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯤꯒꯤ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯍꯨꯔꯥꯜꯂꯤ ꯆꯦꯡ ꯃꯨꯠ ꯑꯃꯠꯇ ꯑꯣꯏꯔꯁꯨ
ꯀꯔꯤꯒꯨꯝꯕꯗꯅ ꯃꯤꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯃꯔꯛꯇꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯂꯧꯏ꯫ ꯐꯠꯇꯕꯒꯤ ꯃꯔꯨꯅ ꯇꯞꯅ ꯇꯞꯅ ꯃꯄꯥꯜ ꯁꯥ ꯃꯍꯩ ꯌꯥꯟꯕ ꯍꯧꯔꯛꯏ꯫ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡ ꯈꯪꯗꯣꯛꯂꯒ ꯌꯥꯡꯀꯣꯛꯀꯤ ꯃꯊꯛꯇ ꯃꯥꯅ ꯍꯨꯔꯥꯜꯂꯨꯔꯤꯕ ꯆꯦꯡꯗꯨꯗꯒꯤ ꯃꯤꯁꯤꯡꯗꯨꯒꯤ ꯆꯦꯡ ꯃꯔꯨ ꯑꯃꯃꯝ ꯈꯜꯂꯒ ꯌꯥꯡꯀꯣꯛ ꯃꯊꯛꯇ ꯍꯥꯞꯄꯒ ꯈꯩꯕ ꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯤꯔꯦꯜ ꯆꯤꯡꯂꯒ ꯁꯥꯟꯅꯕꯁꯤꯅ ꯊꯝꯕꯝꯕ ꯀꯨꯟꯃꯥꯄꯟ ꯅꯤꯄꯥꯟꯕ ꯊꯕꯥꯟꯗ ꯑꯅꯝꯕꯅ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯍꯦꯛ ꯁꯥꯟꯅꯔꯕ ꯆꯔꯩ ꯐꯤꯃꯨ ꯁꯦꯠꯂꯤ꯫ ꯈ꯭ꯋꯥꯡꯆꯦꯠ ꯆꯦꯠꯅ ꯂꯥꯛꯂꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯟꯕ ꯃꯇꯝꯗ ꯌꯥꯡꯀꯣꯛꯇ ꯆꯦꯡꯖꯥ ꯃꯔꯨꯁꯤꯡꯗꯨ ꯍꯥꯞꯂꯒ ꯃꯃꯥꯏꯗꯨ ꯃꯈꯥꯔꯣꯝꯗ ꯑꯣꯜꯂꯒ ꯆꯦꯡꯗꯨ ꯈꯩꯅ ꯈꯩꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯇꯔꯥ ꯆꯦꯡꯖꯥ ꯅꯪꯕꯨ ꯈꯩꯕ ꯅꯠꯇꯦ, ꯃꯤꯔꯦꯜ ꯅꯪꯕꯨ ꯈꯩꯕꯅꯤ, ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯪꯕꯨ ꯆꯤꯡꯕꯅꯤ꯫ ꯊꯋꯥꯏ ꯃꯉꯥ ꯃꯤꯒ ꯊꯥꯅ ꯇꯔꯨꯛꯃꯛ ꯀꯨꯀꯨ ꯂꯥꯂꯥ ꯃꯝꯃꯝ ꯊꯋꯥꯏ ꯅꯪꯕꯨ ꯈꯩꯔꯦꯗꯣ, ꯍꯛꯆꯥꯡ ꯅꯪꯗꯤ ꯂꯩꯍꯧꯔꯣ, ꯂꯔꯥꯛ ꯈꯥꯏꯕꯒꯨꯝ ꯈꯥꯏꯔꯣ, ꯁꯦꯠ ꯁꯦꯠ ꯁꯦꯠꯇꯧꯅꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯇꯥꯅ ꯌꯥꯡꯀꯣꯛꯇꯨ ꯃꯃꯥꯏ ꯃꯈꯥ ꯑꯣꯜꯂꯒ ꯈꯩ꯫ ꯉꯁꯤ ꯃꯥꯅ ꯈꯩꯔꯤꯕ ꯏꯃꯨꯡꯁꯤ ꯊꯧꯅꯥꯎꯖꯝꯒꯤ ꯏꯃꯨꯡꯅꯤ꯫ ꯃꯈꯣꯏ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯊꯥꯔꯒ 4 ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯤꯒꯤ ꯆꯦꯡꯐꯨꯗꯒꯤ ꯂꯣꯟꯅ ꯍꯨꯔꯥꯜꯂꯛꯂꯕꯅꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯒꯗꯣꯏꯒꯤ꯫ ꯃꯤꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯨ ꯆꯤꯡꯕꯗ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯦꯡ ꯃꯔꯨꯗꯨ ꯈꯩꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗꯨꯗ ꯂꯦꯛꯊꯈꯤ꯫ ꯍꯦꯛ ꯂꯦꯛꯊꯈꯤꯕꯒ ꯌꯥꯡꯀꯣꯛꯇꯨꯗꯒꯤ ꯂꯥꯏꯃꯨ ꯐꯠꯇꯕꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯊꯧꯅꯥꯎꯖꯝꯒꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯈꯜꯂꯒ ꯃꯉꯛꯅꯍꯟꯒꯤ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞ ꯂꯧꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯗꯒꯤ ꯋꯥꯔꯗꯨꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯏꯕꯣꯆꯧꯒꯤ ꯐꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯂꯥꯏꯃꯨꯗꯨꯅ ꯈꯣꯏꯗꯥꯖꯕ ꯍꯥꯏꯗꯨ ꯊꯣꯛꯏ꯫ ꯏꯕꯣꯆꯧꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯃꯦꯠꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯌꯩꯕꯤ ꯊꯋꯥꯏ ꯂꯧꯔꯦ꯫ ꯁꯤꯡꯉꯝꯗꯅ ꯁꯤꯔꯕ ꯏꯕꯣꯆꯧꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗꯒꯤ ꯂꯣꯏꯅꯕꯗꯨ ꯄꯨꯔꯛꯂꯒ ꯂꯩꯁꯥꯡꯒꯤ ꯊꯋꯥꯏ ꯀꯣꯏꯔꯦꯜꯗ ꯍꯥꯞꯄꯤ꯫ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯃꯩꯈꯨ ꯑꯉꯧꯕꯗꯧꯅ ꯇꯧꯕ ꯂꯋꯥꯏ ꯃꯄꯥꯗꯨꯗ ꯎꯪꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯎꯪꯂꯝꯂꯒ ꯃꯩꯈꯨꯗꯨ ꯃꯥꯡꯈꯤ꯫ ꯂꯥꯏꯃꯨꯗꯨ ꯑꯃꯨꯛ ꯌꯥꯡꯀꯣꯛꯇꯨꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯟꯖꯤꯟꯈꯤꯕꯒ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯤ ꯂꯩꯁꯥꯡ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯤꯀꯞ ꯊꯣꯛꯂꯒ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯗꯨ ꯏꯌꯥꯡ ꯌꯥꯡꯕ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯁꯥꯗ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ, ꯃꯁꯥꯗ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯄ, ꯎꯟꯁꯥꯛ ꯐꯨꯏꯖꯤꯟꯕ ꯌꯥꯎꯔꯛꯂꯕꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯥꯟꯅꯕꯤꯁꯤ ꯇꯧꯏ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯅ ꯂꯩꯁꯥꯡꯒꯤ ꯈꯨꯠꯇ ꯂꯥꯟꯖꯗ꯭ꯔꯕ ꯈꯨꯟ ꯂꯩꯀꯥꯏꯗꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯌꯥ ꯃꯥꯡꯂꯦ꯫ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯁꯤꯕ, ꯃꯉꯛꯅꯔꯒ ꯍꯦꯛꯇ ꯁꯤꯕ, ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ ꯅꯥꯇꯩ ꯆꯥꯗꯅ ꯁꯤꯕꯁꯤꯡꯁꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ, ꯈꯟꯖꯥꯟꯅꯕ, ꯅꯨꯡꯑꯣꯟꯅꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯨꯟꯖꯥ ꯑꯌꯥꯝꯕꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯐꯥꯎꯕ ꯀꯤꯅꯔꯦ꯫ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯇꯣꯏꯅ ꯃꯉꯛꯅꯔꯒ ꯁꯤꯕꯁꯤꯅ ꯃꯤ ꯑꯌꯥꯝꯕ ꯄꯨꯟꯁꯤꯕꯨ ꯄꯥꯝꯃꯨꯕ, ꯂꯨꯝꯅ ꯂꯧꯕ, ꯁꯤꯕ ꯀꯤꯕꯗꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯊꯥꯗꯣꯛꯂꯒ ꯈꯨꯟ ꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯅꯔꯦ꯫ ꯆꯥꯟꯅꯅ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯔꯨ ꯎꯄꯥꯜ ꯑꯣꯏꯕ ꯍꯧꯔꯛꯐꯝꯗꯤ ꯂꯩꯁꯥꯡꯅꯤ ꯍꯥꯏꯕ ꯈꯪꯅꯔꯝꯗꯦ꯫ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯑꯃꯅ ꯇꯨꯝꯂꯒ ꯑꯃꯅ ꯁꯪꯕ, ꯃꯉꯛꯅꯕꯒꯤ ꯐꯤꯚꯝ ꯑꯣꯏꯔꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯕ ꯅꯠꯇ꯭ꯔꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯇꯨꯝꯂꯒ ꯑꯍꯤꯡ ꯇꯨꯝꯅꯗꯕ ꯄꯥꯂꯤ ꯅꯥꯏꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯨꯝ 2-3 ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯐꯥꯎꯕ ꯌꯥꯎꯅꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯪꯂꯥꯛꯅꯕꯒꯤ ꯊꯧꯗꯣꯛꯇꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ꯫ ꯈꯨꯟ ꯂꯩꯀꯥꯏ ꯃꯤ ꯑꯌꯥꯝꯕ ꯄꯨꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯕ ꯌꯥꯕ ꯇꯧꯅꯩ꯫ ꯈꯨꯟꯁꯤꯒꯤ ꯌꯥꯏꯐꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯇꯧꯕ ꯍꯧꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯀꯨꯝꯕꯤꯗꯒꯤ ꯂꯥꯏꯔꯦꯟꯖꯥꯎ ꯀꯧꯕ ꯃꯥꯏꯕ ꯑꯃ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯈꯨꯟꯖꯥ ꯈꯔ ꯂꯣꯏꯅꯔꯒ ꯂꯩꯀꯥꯏꯒꯤ ꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯗꯅꯕ ꯑꯁꯤ ꯊꯣꯡ ꯊꯤꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯈꯨꯟꯗꯨꯗ ꯂꯩꯕ ꯑꯍꯜ 7 ꯑꯃ ꯃꯥꯏꯕ ꯂꯥꯏꯔꯦꯟꯖꯥꯎꯒ ꯂꯣꯏꯅꯅ ꯏꯉꯥ ꯏꯉꯦꯟ ꯂꯣꯟꯅꯕ ꯊꯥꯗꯨꯗꯅꯤ ꯄꯥꯡꯗꯣꯏꯒꯤ ꯊꯧꯗꯨ ꯍꯣꯠꯅꯩ꯫ ꯑꯇꯤꯌꯥꯗꯅ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯁꯛꯂꯣꯟ ꯑꯃꯅꯤ꯫ ꯈꯣꯏꯔꯝꯂꯤꯕ ꯄꯨꯡꯖꯥꯗꯨꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥꯅꯤ꯫ ꯃꯥꯏꯕ ꯂꯥꯏꯔꯦꯟꯖꯥꯎꯅ "ꯍꯦ ꯁꯤꯗꯕ ꯃꯄꯨ, ꯂꯩꯅꯨꯡ ꯊꯣꯡꯉꯥꯔꯦꯜ ꯑꯍꯟꯕꯣ, ꯑꯁꯤꯕ ꯆꯥꯝꯃ ꯅꯣꯡꯗꯝꯕ, ꯑꯆꯪꯕ ꯆꯥꯝꯃ ꯅꯣꯡꯈꯥꯏꯕ, ꯊꯧꯗꯥ ꯁꯤꯟꯊꯣꯡ ꯍꯩꯕ,
achangba chama thong thingwa asiwa chama thong hangwa amam chingkung langlam sinwa khamnung yai thong sinsuwa laining tho khunthak nanil nai khunkha marang ho kurau fo na wat namu pung na hen amuk tadi khungburel achowa sa mikap mirau khol tahandana mapa mama mapari mamom sena khaina handana ingna chikna palhan biu he chingu khoyum leinung thongaria khamnung asi leivaki leimawa khamnung ningthau asi thonglon thingbiu mikap mirau khol amuk tadi tahan binu asi hairaga milu pirang ihona pukning chetna nirakli